Imes PAODAM miyeng tabiri basingbo ahan waqtada binita taram noksa bagaloyana kurumjari. Hauzik PAODAM asigi maroya pau pijari. Chief Minister N. Birena tribal athobasing thidoktuna lengakna freedom fighter amada piba sapchaba phida pigani haibagi thajaba pikre. College mahiroi singi election yethokpabu yaningda phonotuna college kayada khongjang changsinkre. World Hepatitis Day 2022 thoram pangthokre. Loinana Operation Garura Koba drug ke mayota chathaba global operation ama launch tawkre. Mapungwa Paulo Birase. Chief Minister N. Birena British ke mayokta hokhiba ningtam lanphamda maraiba kidamak thawai katkiba lamdam asigi tribal athobasing thidoktuna Manipur lengana freedom fighter amada piba chapchaba phida pigani haina thajaba pikre. Wafam asing asi National Commission for Scheduled Tribes NCST na Azadi ka Amrit Mahotsav ke sarwama oina sinkiba Tribal Heroes in India's Freedom Struggle haiba hiramasda pangthokpa nongmagi oiba National Dialogue ta athoiba mitunglen oina saruk yaduna Chief Minister na phongdokhibani. Ngasigi tharamaduda Manipur University ki Vice Chancellor Professor N. Lokendra, Joint Secretary NCST Konthang Tokthang, Department of History Tripura University ki Professor Sukhendu Devabarma, Akhil Bhartiya Banwasi Kalyan Ashram ki Vaibhav Sarnes, Manipur University ki faculty amadi mahiroi singna saruk yakhi. Akhil Bhartiya Banwasi Kalyan Ashram ki tengbang loyana Manipur University ki Centenary Hall da pangthokiba tharamaduda Chief Minister N. Birena hai BJP ki lenga latringai mamangdadi India ki ningtam ihauda achauba thodang lokhiba haujiki mirol nadi sakhang haudraba singi likhun thigatbo ukide BJP ki lenga leiraba matungdagi di ningtam landa thawai kat khraba thoba singi khongul liba pak sanna horakpani ngasigi mirolna lebak asi kanaba honaramba thoba singi wari likhun thigatpa maru oire haiki. Chief Minister makha thakibada British ke mayokta hokhiba ningtam ihauda tribal ichilinau kaya yaukhi habasi paufam thokte kumja lising chanipan maputra mathogi Anglo Manipuri warda lanphau oina Andaman and Nicobar Islanda Maharaj Kulachandra yauna miyoi kunithoi loi thakibaduda naga phuruki athobani yaukibani masi ngasigi mirolna ningsingba mathautai haina su phongdokhi. British ke mayokta koi punna lal horga Manipur ki ningka thamba phangibani Bharat ki ningka thamba phangibani madugumba unsung heroes mayamado ngasidi NCST, Manipur University, aduga Kalyan Ashram, mayam pulkanda one by one siba hore. High division se, masi tora matungada. हम गवर्नमेंट हम लोग रेडी है आप लोग का जो इंटरेक्शन सेमिनार वगैरह में जो मिलता है जो नया मिला है समझ लो if you find any one new who really fought against the British imperialism for the Indian independence, Manipur government is ready to recognize them as what we did earlier to the old martyrs. जो नया है उसको आपने जो जो नाम देगा जो ऐसा ऐसा आदमी ये कुकी में ये था ये पाइटे में ये था ये कबुई में ये था ये टांगखुल में ये था ये उसमें ये था बोल के आप लोग ने जो recommend करेंगे after finding the facts, the government is ready to honor them. Nasigi thaurangi sharu ama oina India ki tribal hero yankhai gi photo utpa photo exhibition amasu Chief Minister na haudoki. Lamyan ba hizami rabo ki cham kuntaruk suba mapok kumonga mari lena Hairok Partu Bazar da leiba Sisado Social Cultural Education and Sports Development Organization Hairok Amuko Aduko and Sursona Puna Sidina All Hairok Inter-School Literary Meet 2022 prize distribution function amadi Hairok da leiba school tara marina saruk yaduna mass pass competition amasu pangthokre ngasigi mapung oiba tharamoina Lamyan ba hizami rabo ki mutida Hairok Part 1 GP ki pradhan
ai khambana laikatuna thoram hodokhi hairota laiba school tara mari gi contingent tara mari amadi maira paibi contingent ani na saruk yaduna mass pass competition ma su pangthokhi amadi all hero inter school literary mid 2022 gi makok mathang takraba singda mana mathum su yenthokhi ngasi gi tharam aduda rajan laisang them president atko ai khamba pradhan hairok part 1 gp ts premjit nominee hairok part 2 gp mp barel managing director Medellin and Devan secretary Sisado hairok amadi ts nimai principal hairok higher secondary school na thoram mapoy na saruk yakhi ngasigi mass pass competition aduda Dorendro Memorial Girls Contingent first Grace Academy Girls Senior Contingent second amadi Grace Academy Junior Contingent third tabagi mana khushinakhi Miyam ki lusingba jananeta hijam irawat ki cham kuntarok suba mapok kumon thaga mari lena Kakching district ki sugnu kendra ki manung delaiba wangu sandangkhong social welfare youth club sandangkhong na thasi kuntra phawta thagada lam tu sit sengdok pa yauna lambi sanjin bagi thabak sandangkhong gi maira paibi ima singa puna saruk yamina duna pangthokre kilometer amai hena sangba club ki area da lam tu sit sengdok pa duda club amadi maira paibi lusing bising yauna miyamna saruk yaduna pangthokki baduda club ki sports secretary Y Jaduna phongdokki bada janata irawat na hiram kudimakta kunaya sigdamak tawbiramba kaya dubu ningsing jaboina club asna sahi lisang sina club ki akoibada sahi kudingi lambi samjin bayawna tarutana na leina bagdamakta numi humni jupna hayeng phawba pangthokani haina phongdorakli Lamyan ba hizam irabat ki chang kuntaruk suba mapok numit ka mari lena lamdam asagi tongan tongan pham singda social service amadi lam u chara thabagi thabak tharam kaya pangthok nariba sigi manung chana ngasi Manipur Muslim Welfare Organization MMWO nasu hata golapati gi akoibada social service tawkhibag loyena u chara kaya thakre tharam asigi matangda MMWO gi president Korimayum Bobby na hai laira nang amadi jat bijati khaidana chap manaba miyengda miyambu Khanba ngamba athauba sigi wakhalon haujiki mirol singna matau tamduna nungsi chana balamda ma oinaba honachi mahakna mangjaramba manglan kayasu ngasidi aikhoigi mangda thabak oina pangthokpa ngamdana taduna leiri pumnama asi ningsinglaga aikhoina mahaki macha machu ama oiba mahakna pamjaramba liklamda chatsi haiki Laibak sin bathungna pangtholiba swasta hi sewa gi sarwama oina Bisnupur district ki sunusi phayama di naran sana kungang sing luna nana lainabagi miyam punna wasak lokre Bisnupur PIC division government of Manipur amadi Jal Jeevan Mission ki Bisnupur district ki implementing support agency ISA oiriba Humanism Foundation anina September 15 dagi leptana pangthorakpa swasta hi sewa gi sarwama oina ngasi sunusi phayama di naran sanada club NGO Maira Paibi amadi Panchayati ki mihusing yauna lu nana lainabagi wasak swasta place asi lokhibani program aduda resource person na saruk yakhiba Dr. Thangjam Anand Singh scientist Central Agriculture University na plastic na miyoi bagi haksang amadi nature da amangata thon bagi matangda wangangki swasta hi seba gi saramo oina miyang galoina sunusi phai amadi naran sanai kaitel su sengdokhi Saliba Thasi Kunma Thoida Directorate of University and Higher Education Department Manipuri College Singi election lakadoriba October 3 ta pangthoknaba notice tholakpadagi Oza sing yauna mahiroi singna election pangthoknaba sem saba pumloi loiraba matung matang kaktana election tawba yaithokle haina notice amuk tholakpabu yaningdaba phongdoktuna ngasi Manipuri tongan tongaba college singda mahiroi singna khongjang changsin khibagi saramo oina Kha Manipur College Kakching mahiroi singna su college asigi administrative block amadi college gate solon sin bayauna gate ta mai thaki khongjang aduda mahiroi singna election yaithokpa yaningde Atubada election tawbiyu satragi right matpiganu haya thaba placasing paiduna yaningdaba phongdokhi mahiroi singi irang adu Kakching police ke personnel singna matam sana laktuna irang adu laksinki Students Union election yaithokpabu yaningdaba phongdokuna Manipur College ki mahiroi singna irang hokre police ka muknabada mahiroi ani shokre Students Union ki election ki scrutiny numita election yaithokle haiba khanghalakpadagi college asigi principal ka mahiroi mayam horokna solon sin ki bagaloyena pisum thongda thoktuna mayai lambi thingjingki police laktuna irang horiba mahiroi sing laksinaba honabada mahiroi ania sopan yawbadagi hospital da puduna laikanaki soglaba mahiroi sing adudi be 3rd semester da tamriba ngangom malangan ba singa amadi mamta ningthaujamni hairi amaromdasu Thambal Marik College oinamgi satra singna Iho hoki bagaloyena college asigi department sing yauna college asigi main gate solon sin kre
Iho asiga mari lena college asigi mairoi amana paumi singna phondorkibada admission process loidringai college ke election gi matam lepak khibani madugi matungina satra ekhoi khudingmak nangnaba senjabani aduga ngarang amu election yethoklani haiba order ama muk thoraki asumna kudak ki oiba order pangthok thokpa sna satra ekhoida charangnaba kaya phawali haina phondokhi YK College Wangjing amadi Thobal College ki mahiroi singna su college ki election yethokpa bu yaningdaba phondoktuna college gate ta mai thaduna kholau kaya lauduna khongjang jangsenki. The impact of plastic bag on environment haiba hiramda nomagyoiba miyam puna wakhal taminabagi thorama ngasi wabagai mayai lekai haibong makhong ground da pangthokre Manipur Pollution Control Board MPCB Government of Manipur gi miyang makhada Nupi Shinta Village Level Federation Manipur State Rural Livelihood Mission Department of RDNPR na sinna pangthokiba ngasigi miyam puna wakhal taminabagi thorama du dawo bagai SG MLA so riba Manipur Pollution Control Board ki Chairman Dr. Usam Devena thoiba mitung Nupi Shinta Village Level Federation President Laishram Omitana Thorammapu Wabagai Kairaki Jila Parisha Mayangbam Jayanta Madi Wabagai GP ki Pradhan Y Hemsana akhana mitong sing oina sarugyaki Thoramadu da thoi mitong warol piraduna MLA Usam Devena phondokibada pollution free oina balenga na samlakpa policy program singda miyam puna wakhal taminaduna pollution free ohen baibasi aikhoi khudingmaki ithongni khana honnaminabagi mathau tai haiki pollution 토요 곳이 토들어리다 보다 pollution 토요 곳에 팅거더니 시너버니 까리 먹지 비야게도 아들이 막아버린 것이 머리보는 비비다 영화에 삐비다 아들도 비싸다는 거지 Mafam kayada pangthok nakhibagum bringing hepatitis care closer to you hepatitis can wait hybrid theme galoena World Hepatitis Day 2022 ki thorangase District Health Society Thobal sinna yaripok pesida leiba Liberty of Life ki complex da pangthokre Thoramadu da DISS Thobal ki District Mission Director so riba CMO Thobal Dr. Y Nokul District Hospital Thobal ki MS Dr. CS Memsa Devi Liberty of Life yaripok pesigi Chief Functionary Longjam Rakesh Singhana athoi mithong sing oina saruk yaki Thorangi Sharomo Oina National Viral Hepatitis Control Program District Health Society Thobal District Nodal Officer Dr. Sudipta Naurem Amadi NCPI New Delhi ki Field Officer L Bimol ne hepatitis ka mari na bahiram kayada resource person oina wangang khi amadi mafam adugi miyoi chamarom da hepatitis B C amadi ISIBS ki screening test ki thara amasu pangthokhi Athoiba mitong oral piraduna CMO Thobal Dr. Y Nokul na World Hepatitis Day haudokhi bagi nungyu eba warol sing paudam bagaloyana layong asdagi ngathoknaba matam chana lakhokadaba section thorang kayagi matangda su phongdokhi Small Industries Development Bank of India SIDB Imphalna Second MR Manung Delaiba School Second MR Unit Junior High School da laptop khusinabagi thorama ngasi school asigi campus da pangthokre Second Battalion Manipuri Pao Sinna pangthokiba laptop khusinabagi thoramadu da Education S ki Director L Nandakumar Second MR ki Commandant Victoria Yankhom V Satya Venkatarao Deputy Managing Director SIDB Imphal ki Manager Bikram Nirbhana NGO ki Founder Sobhana Amadi Battalion ki Deputy Commandant N Suras Nasar Yaki Tharamaduga Marilena Education S ki Director L Nandakumar na hai ngasi mahi masing tamliba mahiroi singasina lamdam asigi tunggi maraibak lep kadoribani maramasna angang kudingmak mahi ningthina hayan bahibasi department ki pandamni school asda sutnagi class 8 phawba khaktamak leibana makhata ba study da kudong chadaba leiba dugi damak yenglaga class 10 phawba hapkatnaba kari toba yabage haibadu khanaragani amadi school asigi mahiroi singdamak director gi maikaidagi uniform set ani amadi sports ki equipment singsu mateng piraklagani haina phongdoki Tharamaduga Marilena Second MR ki Commandant Victoria Yankhom na hai computer karino haiba khanglabasu subject asi tamlaktana laklaba matung school asida ngasidi sidbina pitharakliba computer asigi matena computer science haiba subject asi tamba horagani khudong chaba sibu pibiriba Small Industries Development Bank of India sidbi ki director amadi education director bo haininga letena thagali haina phongdokhi Nehru Yuba Kendra Bisnupuna Quasify Youth Volunteer Organization Kusam Naraga Ibudo Nongdalarem Pakhangba Laibung Quasify the District Youth Festival Yuba Sambat Pangthokre Thoranga Marilena fundamental duty is more important than fundamental rights for bringing development haiba Thimda Quasify Junior High School da Painting Young Artist Camp Poem Writing Young Writers Camp Loktak Khongbal da Mobile Photography Workshop
India My Dream @2047 Declamation Contest da masa masagi angamba talent utnaki. Anisuba sessionda afaba Manipur ama oiraknaba drug haibasi lamdam asida muthalasi haiba thimda pangthokpa thoramda Govindas Konthauja Minister Works amadi Yas Thiam Dilip Maitei Member Nachau Jila Parishad L Bikram DC Bisnupur Mesnam Daneswar Singana Singba kaya na athoy mithung singana saruk yaki thoranga melena Minister Govindas Konthauja na phonokibada naha singna tawbada ngamdaba leite Nahasina Kungang Laikai Sakwan Bangami Nahasina Mioibagi Hak Kakta Tanganu Duty Amadi Responsibility Kangna Satlu Aikoi Ahong Bada Yauraga Sakotpa Purakadabani Sports Policy Reform Tauragani National Youth Exchange Madhya Pradesh Tauragani Masida Manipuri District Kudimaktagi Youth Sing Yahonaba Taurang Tauri Manipuri Geographical da Yamna Kudong Tiningai Oiri Maramdi Yumthang Nariba Myanmar na drug ki hub ama oibana Myanmar da drug free oirabadi Manipur Saphagani Manipur dry state oirabasu yu makhal khuding phangli Aigi Chaisu imung manung yugi phataba khanghalabadi makhoi sizinaroi aikoi punsilaga phaba thabak tongnaba honasi phongdokhi You brand kunamuk available over dry state sibu kanam state machine every brand you will enjoy adu imathakta ji local ki leniba local ki bureau local ki yu sing hai jata hai local ki yu sing style na taza matamda physically hape bo hai bane adagi akoi ki mosquito ki repeller bu namsil le bo hai bane urea hape bo hai bane hadi yang thuna yu thakada ngauna na ba masak se habai da pot mayam hape ba adu ninga si liver cirrhosis mi kaya moira ge ba dry state or Manipur da India ki yu consume to da 4 position taring na akoi Manipur sarkar na ro na sidi yu sungwa mi mana yu direct marketing to ba ro Manipur le ba hiji policy Tharongi Sarwa Moina District asigi youth icon sing amadi tongan tongan ba event da mai paklaba loidana ngasi pangthokiba competition da mai paklaba singda asamba kudol potpi na puning thagotki Manipur Youth Culture Organization gi Kulumdoi Suba Mapo Kumon Tharong ngasi porompa thawan thabalaikai da leiba NYCO gi rehearsal hall da pangthokre ngasi gi tharamadu da Ajit Das chairman Rangani Ketana thoy mitung NYCO gi president MB Ibo Pishanga tharamapo Khonjeng Langi Director Dr. S. Thanilaima NSD SSB Retired Assistant Commandant Thangjam Tomba Singha Amadi Jiban Kundongbam Intending Candidate 10 Top Nauria Jila Parishad Member na Singbana Akhana Mitong Singona Sarugyaki Tharongi Nungyoy Borol Piraduna NYCO gi Secretary Ranjit Ningthauja na hai apunba tongan tongan ba community kaya na khundaba lamdam asida thabak tawbada emotional integrity sagatnaba amata ngairaba khulaidi Art and Culture haiba lamsida chatlaga miyambu amata oina sagatpagi lising adu ngamgani khanbadagi ing solution chapa maudram panda Manipur Youth Culture Organization na lingkhakhibani ngasidi naha kayama art ki lamda khong thangjlaktuna lamdam asibu saktakpada asoba role ama lori NYCO gi play kayana hokhiba sahida tongan tongan ba theater gi competition singda mana kaya lorokpa ngamkhre haina phongdokhi Moirang Kendra gi manung chana laiba phubala khungangi matamada aphawba sanaroi oiramlaga manung matam chadan laikhidraba sanaroi sing yamphamda haika lekat tambagi thora amangasi pangthokre phubala dagi Manipur amadi mapalamda under 18 gi football player oina sanariba sanaroi singna sinduna ngasi pangthokiba haika lekat tambagi thora maduda former Indian football captain Renedi ward member amadi lekai gi ahal singna athoy mitung lai oina saruk yaki mitopna suramba thabak sing lamdamasigi miyoi singna mahut singna thabak Tauriba Singbo, Aikoina Puning Togasi Haina Indigenous People Association of Kanglaipak, Ipaki President KSI Somarendra na Pongdokre. Kasampata Laiba Ipaki Office da Pangtokpa Tarangamada Mahada Hai, Ipang Satarak pa Yellow Missing a Tongan Tongamba Simpamda, Tabak Tauriba Singbo, Puning Toga Pagisorama Oina, Mitop na Tabak Suramba Sing, Lamdamasi Mioy na Mahut Singh Tabak Tauriba Singbo Puning Togatuna, Ahanba Peski Oina, Sam Kakpa Mioy Singda, Makogi Tabak Adubo, Puning Togatpo Oina, Azamba Kudol Singasi Pibani, Makata Natopa Simpamda Tauriba Singdasu, Asigumba Puning Togapagi Torangasi, Satakigani Pondoki. Ngasi Taramaduda September 3 Pangtokiba Indigenous Peoples Association Kanglaipa Ipaki Foundation Day da Lamdamasa Lairiba Tongan Tongamba Simpamda Tabak Toriba Lamdamasigi Nupi Oibi Singbu Ikai Kumnaba Utkiba Dugi Makataba Oina Ngasisu E-Rickshaw Taubi Lamdamasigi Nupi Oibi Ahumda
khudol piduna ikai khumnaba utki tharamadуда ipake advisors hapam jadumani national amadi international awardee ibotombi khuman amadi akomlup kanglei pake president sorai sham sanjit su saruk yaki Manipura Pao Ising Mito Nato Sulumadagi Yellow Ising Putsilakanda Guri Top Sugar Sibukrele I Shivan Jinsi Hanigona some proposing the people of Japan Makata Wedding Nina two of the Makata is Pigani. African swine fever lainasu phakrabanina Imphal More lambi asida ok puthok pusin tauba yahanbinaba Butcher and Slaughter Association More gi Vice President Hausong Hang Jona lenga ki puning singslakli mana makhata na matam khragi mangda okta naganba African swine fever hairiba laina asna ok singda narakpadagi border town More manung amadi Imphal More lambida ok laloitik tawbada Manipur lenga na thingba thamlakibani ok kaktuna amadi ok laloitik tawduna Hingjaramba miyoi singda yamna awaba kaya mayokna hale More hairiba mafam asadi law singu buduna supam nompam laitaba mafam awebana ok sing laloitik tawduna imung puba miyoi kaya amasu leiri maramaduna lambi asida Manipur lenga na thingba thambiri basi miyamge khanbiduna lawthok pinaba lenga ki puning singsilakli mana hai Imphal More lambida thingba thamlabasu Chandel amadi Kamjong romdagi lambi singdadi ngasi phauba thingba mata laitana ok puthok pusin tawduna leiri masina kanana ayaba pibano haina lengakta hanglakli nakalamromda hana ok sing Imphal da puthok pa yaringe matamdasu lambi asa leiriba Kudeng Thabi Assam Rifles Check Post da ok anidagi hena puba yahandana athingba thamli masisu Manipur lenga amadi marilena department na miyeng sangbinaba appeal tawrakli Interpol NCB amasung State Union Territory Police Force kalonana CBI na lusingduna drug ki mayokta Operation Garura kauba global operation ama launch tawkhre ain kaina drug smuggling tawba phananaba lokhaliba Operation Garura na India ki State Union Territory singda thiba humbagi thaba chathabada yamlaba drug kaya phagat pangamkhre hairi Punjab Himachal Pradesh Gujarat Maharashtra Tamil Nadu Delhi amasung Manipur gi police force na su Operation Garura da saruk yaki Operation sa singna miyoi lising taru chatru hena sek tokhi anoba ke sam kuntare register tokhi phagat kiba drug singdi heroin kg sarana kg 5 gram cham kunmanga ganja kg kuntrom doirom charas kg ahum lom morphidron kg tarahum doirom snack gram kg kuntrom doirom tablet marputeret injection cham kuni thoi syringe marputere amadi atai drug kayani hairi Myanmar ki court amana Aung San Suu Kyi amasung mahaki hanagi economic advisor Australian Sin Tornel bu sahi ahumgi jail da thambagi rai pikre makhoi ani bu official secret pu khongaw nei haibagi maral sikhi ngasi gasi tharaga tonga tonga ba charge da Aung San Suu Kyi da piriba jail thambagi matam sahi kun yokre hairi amadi Australia gi Sydney da leiba Macquarie University ki economic samoiriba Sin Tornel na Aung San Suu Kyi gi special economic consultant su lisingani kunmathoi gi civilian government pu lamina uthai khrabagi matungda phajin thamlakpani Myanmar da leiba UN special envoy Nolan Hager na Daniel Buthado hanaba appeal tokhi sahi 103 surabi Nobel Peace Prize phangkhrabi Aung San Suu Kyi na case 19 mayok nari hairi sanabagi pauda District Sports Association Kakching na sinduna Lamjau Playground Sariba 20 KSS Lehau Devi Memorial Super Division League 2022 gi ngasi sanakiba match ani gi ahanba ground da LYA Wanguna KMSWC Kairapu Panjal manga amada thoikre KMSWC Kairaki Panjal amadu jersey number 7 Miraz Alamna match ki minute 3 chapel sankibani LYA gi Panjal singaduna jersey number 7 Gaurona minute kuntra jersey number 10 Dayanandana ahanba half lerakpagi ahapa minute 3 amadi minute 52 jersey number 25 Lamjing bana minute 95 amasung jersey number 11 Yaiphabana minute 63 satpada sankibani ngasi gani suba ground da Upsa Manta amadi SWC Kairak Panjal ani chanadana draw oiki Upsa Manta ke Panjal ani adu jersey number 17 Muhammad Riaz na match ke minute 9 jersey number 24 Rangshan Kom na minute 103 sankhi SWC Kairak ke Panjal ani adu na jersey number 20 TS Bangkim na match ke minute 13 amadi jersey number 17 Muhammad Shamir na minute 95 da sankhibani Hauzik aroibada maroya pam kana pijari Chief Minister N. Birena Tribal Athoba Singh Thidokuna Lengak na Freedom Fighter amada piba sapchaba phida pigani haibagi thajaba pikre College Mahiroi Singh election yethokpa bu yaning da phonotuna college kaya da khongjang changsinkre
World Hepatitis Day 2022 thorom pangthokre loinana Operation Garura Koba drug ke mayota sathaba global operation ama launch tokre Ngasigi di paudam pijaba matang stiloisinjare miyang tabiri basingbu kurumjari